mayamda latest news amata update tawjage ngasi December gi tang kunda achumma ngangbasing yeknabani khanbagi mahutta repeating oina sairak piyo democracy gi yumbi oiriba criticism da yumpham oiraga opinion share tawbabu lenga ki yeknabani khanba asi youth forum for protection of human right na yaba ngamloi right to freedom of speech and expression khongawnaba mapi mapa oibasing da hena phaba khunai amagidamak opinion share tawbabu mamang thaktagi ngasi fawba kihan khanganba phaba punba tawduna laklibasi lengakna khudakta lepiyu masigi mahutta nupi angang da crime sathaba amadi phamlana bada sienaba miyoi sing oina sairak piyu haina youth forum for protection of human right ki member MK Saros Khana phongdokre ngasi press club ta pangthokpa pawgi mifam amada MK Saros Khana hai maral chauna leiri hairiba repeating oina fabiyu sairak pibadi lairadana makoi bukan khatuna thamliba si kari asoiba leibegino criticize singbu kari gumba khara haibigi hekta kian khanganba asina kari asoiba leibegino asita sunatana handak tasu thanga karangda miron binupi ama hospital la doctor lairamdabadagi atopa mafamda pubada board manungda angang unaba asigumadi mityang sangbidadana social media da criticize tawriba miyoi sing panaraga leiba asidi leibak thibane maram sadana heikhre gi damak faba punba tokpiyo Ichanthoibi busu condition amata yaudana khudakta thadok piyo hain appeal tarokli thank you